कुमजा लिसिंग अनि नवेम्बर की तांग अनि सगोलसेन नुमित की नुंगथिल नुमिदांग वरंग पुंग अहुम ताबदगी पुंग अहुम ग मिनिट कुंथ्रा मंगा रोम चटप मतमनी मफमना मेकोलादनी मेकोला बाजार पकना खावांग चटलिबा चिंगफू लंबीदगी नोंगसु पांगना तिदिम लंबी ग समनरुनब थोरकप लंबीना मेकोला खुलगी मपान हेक थोरकपगी जगादा लैरिबा लम्हांगी मची अमदा मालोम तुलिहल अवांग लेकाइदगी सोइबम प्रकाश सिंह चही 18 अमसुंग खेत्रिमेम इनाउसा सिंह चही 19 पाखंग अनि मेकोलादा लैबा ममानब खरगा वारी सानदुना फमली मखोय अनि प्रकाशना 11 क्लास तमलिबा ओइनामगी थंबाल मरी कॉलेज दा इनाउसागी स्कूटर काइनेटिक होंडा MNZ 1272 तोंगदुना प्रकाश की फॉर्म फिलअप तौब चटमिन नरुबदगी हलकपनी मालोम माइकाइदा थिएटर आर्टिस्ट अमा ओइनसु मियामना सखंगनरिबा अदुगा मालोम ड्रामाटिक यूनियन की प्रेसिडेंट सु ओइबिरमदुना लमदम असोमदा थिएटर चौखटनब होटनबगी अचौबा थौदांग याबिरकपा श्री सोइबम अपाबी सिंह चही 62 अमसुंग लोइनबी श्रीमती इंगुदम निंगोल तकोन देवी अनीना पोक्सबा मचानुपा अनि नुपी मरीगी मनुंगदा इतोन तोनबा प्रकाशनी लाइरिक लाइसुदा खरा सोना कॉलेज तंबा ओइजरबसु पुंग येबा अमसुंग इसई सकपगी कलाददी तुंगी अरंगबा आशा लेजरिबनी मालोम माइकाइदा थोकपा देव कर्मगी मांदोब सिंगदा पांगथोकपा संकीर्तनदा अंगांग ओइना अहल लमन लाई गुरु सिंहबु पेलहनबा ngamna पुंग येदुना सेवा फंगजबा ngamkhalakliba कलाकारनी स्कूल कॉलेज की फंक्शन सिंगदा माना सकपा इसईनसु अताब कयाबु कयारक सुमत लखरबनी महाकी ममानब ओइना लूना तौनरबा नोट संकीर्तन की सैसकपा लेंगमानब कयामु मेकोला अमसुंग लारेन जमलोम द लैरी मदुना मरम ओइदुना महाकना ngasi कॉलेज दगी हलकलगा मेकोला मनिंगी लंपाकता ममानब सिंग अदुगा फमिनदुना लैरिबनी प्रकाश का लांगमिनरिबा इनाउसा चही कुलुमदोय लेकाय अमत्तदगिनी इनाउसाबु पोपा मपा इबुंगोगी मिंगना श्री केत्रिमयुम इबोचौ सिंहा चही 55 कौई मथक्ता मचेम अमगा मयाम्बा अमगा लैरगा मखादना मनाउ नुपा अमगा लैरी इनाउसादी इमुंग मनुंगी लैतर लायरगी सैथेंगना कलक्खिबना मही मसिंग तंबगी खुदोंग चाबा कया फंगलखिदे अदुमनमक मखुत्ता ममित पानबा सिन्मी अमगी मतौ लौदुना चही नौरिंगैदगी हौदुना सना सुबगी सिनफमदा माई पाकना ममा मपाना इमुंग पुबगी भारदा महाकनासु अचौब सरुक यारई हौखिबा चही 8-9 दगिदी मालोम बाजार मयादा लैबा नरेंद्र ज्वेलरी वर्क्स हाइबा सना सुफम अमदा अचंगबा कारीगर अमा ओइना सिन्था पांगलक्तुना मसागी हुमांग मलतना तांजबा पैसाना काइनेटिक होंडा स्कूटर अमा लैजरबनी महाका प्रकाश का चहीदा खरा खेनजरबसु निंगोल मचा पीबा मचा ओइनबगी नकनबा मरी अमगा लोइनना लूना तिनै मधुमंगना इनाउचाना गाड़ी पुथोक्तुना प्रकाश की दमक ओइनामगी कॉलेज दा चटमिनरुबनी बोम पोखाइखिबा अमसुंग नोंमै काबलखिबा मखोल सिंह अदु मेकोलादा सु हौना ताई इनाउसागा प्रकाश कना मधु मखोइगी मयुम लोंदनी हाइना चेतना लौई मधुमंगना नोंमै कापा ngahaktang लेबलखिबगी तांजा अदुदा मखोय अनि खुलै थुना गाड़ी थौदुना मयुम लमदा थोकलिबा थौदोक्तु करिनो खंगनिंगबगा लोइनना चिंगफू लंबीदा लाखि अदुबु मखोय अनि न मैत्रम अमसुंग तुलिहल अनि लोनरकपगी जगह अदुवाई यौरकपददी मखोयगी ममांगदा हाना खुलकता थोमजिल लकलम लदुना युमथोंग खुदिंग चंगलगा औबा फू चैदुना लैरमलबा सिपाही कांगबुगा थेंगनरी मखोयना गाड़ी थौरकपा हेक उबदा सिपाही सिंगना नोंमै कापसिलखिबगी मखोल मदुदा स्कूटर मनिंग लपलिबा प्रकाशना मखुत थांगतुना स्टूडेंट हाइना लाउरकपगी खोंजेल ताना होबा खुंजा कया यावना होखी
अदुबु मखोय अनिगी असीबा हक्सांग मखा थोंगी तुलिहल लोम थंगबा थोंखोंग मयादा तारंबा उनकी चैरक अदुगी मेकोला रोमदा अमु मेकोला बाजार मनिंगदा लैबा पुखरीगी नोंसुप लोमदा लैनरिबा युम सिंगी अमदा लैबा श्री nganगोम इबो बिसकी नुपी श्रीमती नावरेम निंगोल दयावती देवी चही कुंथ्रा निपाना लौका रक्तुना मयुंगी येनखादा समचेत हातुना लैरिंगेदा कदोमदगिनो खंगौदना पाइसिल्लखिबा नोंमई मरु अमना दयावतीगी ओई थंगबा मराइबक्ता खेतुना चटखिबदगी हॉस्पिटल दा पुखतुना लाइकन्नखि हॉस्पिटल चटखिबदु मालोम फाउदुना चटपा याखिदबना चिंफू लंबी रोमदगी हियांग थांग तारगा चटखि पुंग मरी तारकपा अदुवाइददी मालोम तुलहेलगी खुलक अंगकपा मतौ अमा ओइख्रे सिफाइना सा सनबु फूदा अशोक अपन नंगनरबा नुपी नुपा अहल लमन कया याउनरे मियोय याखैगी मथक्ता अशोक अपन नंगनखि कया अमबुना नुंगजेंग मथक्ता इरोय हनबा सिटहनबा नचिंगबा तौदुना तमथीबा मवोंगदा लक्नबिरे अदुगी मथक्ता मखोय खुदिंग मपु युम युमदगी होइदोरक्तुना लाइरौ लैरिबा तिदिम लंबीदा पुलप लैहनबा हौरे मतौ अदु उबदा लबुक्ता लौरांग सुनरुबा कांगबुना चंगसिल्लकपदि अथिंगबा लैबना ngamda tingak tingak lobukta lapna yengnaduna mayum mayumda leina horiba mioi singgidamakta mipaina duna leinaki marak marakta kablakpa nongmai makolna makoigi thamoibusu amukkasu hena wahanlaki pung mari makhairom ta tarakpa aduaidadi nambol lomdagi nambol police ki kangbugi gari thaugatlaktuna boroi makhong yoromdaida thunglei malongi jaga asi Imphal West district ki manung channa leiragasu Bishnupur जिला की मनुंगदा लेरिबा नंबोल पुलिस स्टेशन न कोली अदुबो अहेनबा सिपाही सिंह थोमजिन नरखरदुना सिपाही ngakna lambi thattuna miyam hoidorakliba jagarom da changhan khide mamsillakle सिपाही सिंह मालोम लोमदना मेरा खोंग थोंग मयादा अदुगा नंबोल लोमदना बोरोई मखोंग मयादा अचौबा फ्लड लाइट थांगतली मतम चुप्पदा थांदे मणिपुर पुलिस की गाड़ी लाकला लाकलाबा कांदता मखोइबु चंगहनदबगी अथिंगबा ओइना मैंगाल हेक हेक कापखली अदुबु पुंग मंगागा तारकपा अदुवाइददी मणिपुर पुलिस अमसुंग IRB की कांगबुसिंग चंगहलक्तुना बस ngaikhamgi manungda ani aduga mapangi anakpa jaga ahumda lambi gi chidai pareng oina ani ahum ama leiduna taramba asiba haksang nipan aduga mera khong mayada taramba asiba haksang ani punna asiba haksang tarabu gari da hapkattuna lamphel gi mok tana pukhatki pung taruk phawdadi Imphal gi akhoibada leiriba anakpa arapa mafam khuding makta मालूम थौदोकी पाउ लम्मैगुम संदोरक्तुना तानक्रे मदुदा थवाई मांगख्रबा मियोइसिंगी असीबा अक्सांगसिंग लम्फेलदा लैरे हाइबसु खंगनरे मदुगी पाउ अदुना लिचिंगदुना लम्फेलगी रिम्स हॉस्पिटलदा था मंगागी पिकलिबा मचानुपाबु लायेंगनबगिदमक लाइरेन जमदगी लाक्तुना मागी नुपीगा लोइनना रिम्सदा लैरिबा श्री गुरुमयुम देवचंद्र शर्मा चही कुनिथोइना मोक्ता चतुना येंगलुबदा लैरमलिबा असीबा हक्सांगसिंग अदुगी मरक्ता मपनधौ श्री गुरुमयुम तोंबा शर्मा चही हुमुद्रा मापन न पोकबा मयामबा बापू शर्मा की हक्सांग यावरंबा थेंगनखि लैखिद्रबा बापू शर्मा मचानुपा तरुक्का लोइनना लोइनबी श्रीमती पद्मा देवी चही 92 बु ताइबंगदो हुंदोकलम्मी मचानुपा अहल बिश्वरूप ग्वालियरदा लैबा गजरा राजा मेडिकल कॉलेज दा MBBS की अहानबा चही दा तमली इतोन तोनबा मचानुपा सनाथोय क्लास 2 खक्तमक कारी अतैना क्लास 3 8 10 अमदी BA अहानबा चही दा तमनरी लाइरेन जमदगी देवचंद्र शर्मा रिम्स की मोक्ता चटखिबगुम रिम्स की डॉक्टर सिंह की क्वार्टर अमदा लैरिबा मालोमदगी डॉक्टर टोकपम राजेन सिंह असु चटखि मदुना मालोम तुलहेल मनुंगी असीबा अक्सांग सिंगी मसक ममिंग मथंग मथंग खंगनरखि मालोम तुलहेल की खुंजा सिंगबु लमजावदा पुलप होइदोरक्तुना थमलकपदुदा सिपाही सिंगना फू चैबदु मणिपुर पुलिस की कमांडो कांगबु लाकलबा मतुंगददी खरा फखि लमजावदा खुंजा सिंग पैदुना लैरिङै मरक्तुदा सिपाही सिंग अमना
ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁ ꯐꯥꯔꯝ ꯂꯥꯏꯔꯧꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯉꯥꯁꯪꯗꯨꯗ ꯁꯤꯒꯤ ꯃꯄꯨ ꯂꯥꯏꯁ꯭ꯔꯝ ꯈꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯊꯤꯔꯛꯄꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯈꯣꯏꯕꯅ ꯀꯔꯤꯁꯨ ꯆꯤꯡꯅꯔꯨꯗꯅ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯂꯨꯕꯗ ꯁꯤꯐꯥꯏ ꯈꯔꯅ ꯍꯣꯠꯆꯤꯟꯗꯨꯅ ꯃꯥꯕꯨ ꯐꯥꯔꯒ ꯖꯒꯥ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯅꯝꯁꯤꯜꯂꯒ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯀꯥꯎꯕ ꯊꯤꯟꯕ ꯁꯨꯕ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯇꯝ ꯆꯥꯅ ꯀꯟꯕꯤꯍꯧꯗꯨꯅ ꯁꯤꯕꯗꯤ ꯁꯤꯍꯧꯗꯦ ꯊꯤꯅ ꯁꯣꯛꯃꯟꯕꯗꯒꯤ ꯂꯥꯌꯦꯡꯈꯤ ꯈꯣꯏꯕꯒꯤ ꯃꯔꯥꯜꯗꯤ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯄꯣꯈꯥꯏꯍꯟꯈꯤꯕ ꯕꯣꯝ ꯑꯗꯨꯒꯤ ꯐ꯭ꯌꯨꯁ ꯇꯔꯥꯗꯨ ꯃꯥꯒꯤ ꯂꯥꯏꯔꯧꯒꯤ ꯏꯁꯤꯡ ꯃꯅꯨꯡ ꯁꯝꯂꯒ ꯃꯈꯥ ꯊꯣꯡꯒꯤ ꯊꯣꯡꯈꯣꯡ ꯐꯥꯎꯕ ꯄꯨꯔꯝꯕ ꯁꯤꯐꯥꯏꯁꯤꯡꯅ ꯊꯦꯡꯅꯈꯤ ꯍꯥꯏꯕꯅꯤ ꯂꯝꯕꯤꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯈꯨꯟꯖꯥ ꯅꯨꯄꯤ ꯅꯨꯄꯥ ꯑꯉꯥꯡ ꯑꯍꯜ ꯈꯨꯗꯤꯡꯃꯛꯇꯨ ꯀꯔꯤꯃꯠꯇ ꯂꯦꯡꯍꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯃꯈꯥꯏ ꯐꯥꯎꯕ ꯊꯝꯈꯤ ꯅꯤꯡꯊꯝ ꯆꯪꯂꯛꯄꯒꯤ ꯏꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠꯇꯕ ꯈꯨꯟꯖꯥ ꯀꯌꯥ ꯌꯥꯎꯈꯤ ꯃꯕꯨꯛ ꯂꯥꯝꯂꯕ ꯑꯉꯥꯡ ꯀꯌꯥꯅ ꯀꯞꯈꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯀꯅꯥꯅ ꯀꯗꯥꯏꯗ ꯂꯩꯅꯈ꯭ꯔꯦ ꯈꯪꯅꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯁꯨ ꯍꯤꯛ ꯀꯞꯅꯈꯤ ꯄꯨꯡ 12 ꯃꯈꯥꯏꯗꯒꯤꯗꯤ ꯂꯝꯕꯤꯗ ꯄꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯌꯨꯝꯗ ꯆꯪꯍꯟꯕ ꯍꯧꯈꯤ ꯂꯧꯕꯨꯛꯇ ꯃꯥꯒꯤ ꯂꯧꯌꯩ ꯐꯝꯒꯤ ꯐꯛꯂꯣꯡ ꯃꯊꯛꯇ ꯐꯧ ꯍꯨꯟꯗꯣꯛꯅꯔꯝꯂꯒ ꯂꯥꯞꯇꯛꯅ ꯂꯦꯞꯅꯔꯝꯕ ꯈꯨꯟꯖꯥꯁꯤꯡꯁꯨ ꯑꯊꯤꯡꯕ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯆꯥ ꯃꯁꯨ ꯃꯅꯥꯎꯁꯤꯡꯒꯤ ꯃꯃꯤꯡ ꯀꯧꯅꯔꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯤ ꯇꯝꯄꯥꯛꯅ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯃꯛ ꯁꯤꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗ ꯃꯤꯠꯀꯤ ꯄꯤꯅ ꯁꯤꯐꯥꯏꯁꯤꯡꯒꯤ ꯊꯧꯗꯧꯕꯨ ꯑꯀꯟꯕ ꯅꯤꯟꯗꯥ ꯇꯧꯖꯔꯗꯨꯅ ꯃꯆꯥ ꯑꯍꯨꯝꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯈꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯅꯤ ꯂꯩꯃꯄꯣꯛꯄꯝ ꯈꯨꯟꯐꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯑꯣꯏꯅꯥꯝ ꯅꯤꯡꯉꯣꯜ ꯀꯥꯡꯉꯨꯖꯝ ꯑꯣꯡꯕꯤ ꯃꯦꯝꯆꯥꯗꯦꯕꯤ ꯆꯍꯤ 60 ꯑꯃꯁꯨꯡ ꯃꯅꯦꯝꯕꯣꯛ ꯀꯣꯃꯣꯜ ꯗꯦꯕꯤ ꯆꯍꯤ 62 ꯆꯤꯟꯇꯥ ꯇꯧꯔꯤ ꯀꯔꯤꯅ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯃꯆꯥꯅꯨꯄꯤꯗꯨ ꯆꯍꯤ 10ꯗꯃꯛ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤ 2ꯒ ꯃꯆꯥꯅꯨꯄꯥ 3ꯒ ꯄꯨꯟꯅ ꯃꯆꯥ 5ꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯦꯝꯆꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯡꯉꯨꯖꯣꯝ ꯕꯤꯖꯣꯏ ꯁꯤꯡꯍ ꯆꯍꯤ 35 ꯑꯣꯐꯤꯁ ꯀꯥꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯑꯄꯣꯛꯄ ꯃꯄꯥ ꯊꯝꯕꯧ ꯁꯤꯡꯍꯅ ꯅꯧꯅ ꯍꯨꯝꯗꯣꯛꯂꯝꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯣꯃꯣꯜꯅ ꯋꯥꯅ ꯌꯣꯛꯆꯔꯛꯈꯤꯕ ꯃꯆꯥꯅꯨꯄꯥ 4ꯒꯤ ꯑꯇꯣꯝꯕ ꯕꯤꯖꯣꯏꯅꯤ ꯏꯪ ꯇꯞꯄꯤ ꯀꯨꯆꯨ ꯉꯧꯁ꯭ꯔꯣꯛ ꯉꯧꯅ ꯃꯁꯛ ꯐꯖꯩ ꯑꯗꯨꯅ ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯉꯧꯕ ꯍꯥꯏꯅ ꯃꯤꯡꯒꯧꯖꯕꯅꯤ ꯕꯤꯖꯣꯏ ꯍꯧꯈꯤꯕ ꯆꯍꯤ 18 ꯔꯣꯝꯗꯒꯤ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯔꯤꯕ ꯐꯨꯗ ꯑꯦꯟड ꯁꯤꯚꯤꯜ ꯁꯄ꯭ꯂꯥꯏ FCS ꯑꯣꯐꯤꯁꯇ ꯄꯤꯌꯣꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯅꯤ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯥꯂꯣꯝꯂꯣꯝꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯍꯥꯏꯕꯅ ꯆꯤꯡꯕꯒ ꯇꯥꯕꯅꯤ ꯕꯤꯖꯣꯏꯒꯤꯗꯃꯛ ꯃꯅꯤ ꯃꯃꯧ ꯋꯥꯗꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯑꯅꯛꯄ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯄꯨꯔꯣꯏꯕꯒ ꯑꯣꯐꯤꯁ ꯄꯨꯟꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯖꯔꯨꯕꯗ ꯕꯤꯖꯣꯏꯗꯨ ꯅꯝꯕꯣꯜ ꯂꯥꯎꯔꯦꯝ ꯂꯩꯀꯥꯏꯗꯒꯤ ꯁꯅꯥꯌꯥꯏꯃ ꯀꯧꯕ ꯑꯃꯒꯤ ꯃꯣꯄꯦꯠꯇ ꯑꯣꯐꯤꯁꯇꯒꯤ ꯍꯟꯃꯤꯟꯅꯈꯤꯕ ꯎꯅꯍꯧꯏ ꯂꯝꯕꯤ ꯊꯤꯡꯈꯤꯕꯅ ꯂꯥꯛꯄ ꯌꯥꯗꯗꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯄꯜꯂꯝꯂꯒꯅꯤ ꯇꯥꯛꯄꯤꯔꯛꯈꯤꯕꯗꯒꯤ ꯃꯄꯨꯛꯅꯤꯡ ꯈꯖꯤꯛꯇꯪꯗꯤ ꯌꯥꯡꯖꯈꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯁꯥꯏꯀꯜꯅ ꯅꯝꯕꯣꯜ ꯐꯥꯎꯕ ꯊꯣꯛꯂꯒ ꯕꯁꯇ ꯑꯃꯨꯛ ꯑꯣꯐꯤꯁ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯍꯦꯛ ꯇꯧꯔꯝꯕꯗꯒꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯁꯥꯏꯀꯜ ꯌꯥꯗꯗꯨꯅ ꯂꯩꯃꯄꯣꯛꯄꯝꯗꯒꯤ ꯕꯁ ꯇꯣꯡꯗꯨꯅ ꯑꯗꯨꯝ ꯆꯠꯂꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯇꯨꯝꯊꯕ ꯉꯝꯗꯦ ꯃꯅꯦꯝ ꯀꯣꯃꯣꯜꯁꯨ ꯃꯆꯥꯒꯤꯗꯃꯛꯇ ꯃꯤꯁꯦꯜ ꯈꯥꯡꯉꯤ ꯅꯣꯡꯐꯨꯡ ꯉꯥꯟꯕꯒ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯒ ꯊꯕꯛꯁꯨ ꯄꯨꯟꯕ ꯇꯤꯟꯁꯨ ꯇꯤꯟꯅꯕ ꯂꯥꯞꯅꯗꯤ ꯂꯩꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯨꯏ ꯀꯔꯤꯃꯛꯇ ꯈꯪꯕ ꯉꯝꯂꯛꯈꯤꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯗꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯍꯧꯈꯤꯕ ꯅꯣꯡ ꯅꯤꯅꯤꯗꯒꯤ ꯁꯨꯇꯤ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯆꯦꯗ ꯌꯥꯎꯔꯛꯄ ꯃꯥꯂꯣꯝ ꯊꯧꯗꯣꯛꯇ ꯁꯤꯈ꯭ꯔꯕꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯒꯤ ꯐꯣꯇꯣ ꯃꯔꯛꯇꯨꯗ ꯕꯤꯖꯣꯏꯒꯤꯁꯨ ꯌꯥꯎꯔꯛꯄ ꯊꯦꯡꯅꯔꯗꯨꯅ ꯃꯌꯨꯝꯒꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡ ꯄꯨꯝꯅꯃꯛ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅꯗꯨꯅ ꯂꯩꯅꯔꯝꯂꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨ ꯑꯗꯨꯃꯛꯇꯗꯅꯤ ꯅꯝꯕꯣꯜ ꯅꯥꯎꯔꯦꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯏꯅꯥꯝ ꯁꯅꯥꯌꯥꯏꯃ ꯁꯤꯡꯍ ꯆꯍꯤ 55ꯒꯤ ꯂꯣꯏꯅꯕꯤ 2
ꯏꯕꯦꯇꯣꯝꯕꯤ ꯑꯃꯁꯨꯡ ꯀꯨꯟꯖꯕꯇꯤ ꯑꯅꯤꯁꯨ ꯃꯈꯣꯏꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯄꯨꯟꯅ ꯃꯆꯥ 10ꯒ ꯂꯣꯏꯅꯅ ꯁꯉꯥꯏꯄ꯭ꯔꯧꯒꯤ FCS ꯑꯣꯐꯤꯁꯇ ꯃꯥꯜ ꯒꯥꯔꯤꯒꯤ ꯍꯦꯟꯗꯤꯃꯦꯟ ꯑꯣꯏꯔꯤꯕ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯍꯦꯔꯣꯄꯨꯛ ꯃꯣꯄꯦꯠ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯉꯥꯏꯗꯨꯅ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯤꯠꯁꯦꯡ ꯍꯥꯡꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯥꯂꯣꯝ ꯊꯧꯗꯣꯛꯀꯤ ꯄꯥꯎ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨ ꯃꯃꯥꯡꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯕꯟꯅ ꯆꯤꯡꯕꯗ ꯂꯣꯏꯅꯕꯤ ꯑꯇꯣꯝꯕꯤ ꯀꯨꯟꯖꯕꯇꯤꯒꯤ ꯃꯄꯥꯝ ꯇꯦꯔꯥꯗ ꯂꯦꯛꯄ ꯌꯥꯎꯕꯅ ꯉꯁꯤꯁꯨ ꯃꯗꯨꯝꯅ ꯂꯦꯛꯂꯝꯂꯒꯅꯤ ꯈꯟꯗꯣꯛꯇꯨꯅ ꯃꯄꯨꯡꯅꯤꯡ ꯌꯥꯡꯅꯕ ꯑꯍꯤꯡ ꯂꯦꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯈꯔ ꯊꯦꯡꯂꯛꯂꯕꯗꯗꯤ ꯃꯄꯨꯔꯣꯏꯕꯗꯨ ꯇꯦꯔꯥꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯂꯩꯃꯄꯣꯛꯄꯝꯗꯒꯤ ꯍꯥꯏꯔꯛꯇꯨꯅ ꯇꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯌꯥꯏꯃꯕꯨ ꯂꯨꯅ ꯈꯟꯖꯕ ꯑꯄꯣꯛꯄ ꯃꯄꯥ ꯁ꯭ꯔꯤ ꯑꯣꯏꯅꯥꯝ ꯀꯣꯃꯣꯜ ꯁꯤꯡꯍ ꯃꯁꯥꯒꯤ ꯆꯍꯤ 100 ꯁꯨꯔꯦ ꯍꯥꯏꯕ ꯑꯍꯜꯗꯨ ꯆꯥꯗ ꯊꯛꯇꯅ ꯃꯆꯥꯒꯤꯗꯃꯛ ꯀꯉꯥꯎꯅꯕꯒꯨꯝ ꯀꯞꯇꯨꯅ ꯂꯩꯔꯛꯈꯤ꯫ ꯅꯝꯕꯣꯜ ꯅꯥꯎꯔꯦꯝꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯅ ꯑꯃꯥꯛꯁꯝ ꯔꯘꯨꯃꯅꯤ ꯁꯤꯡꯍ ꯆꯍꯤ 34ꯒꯤ ꯂꯣꯏꯅꯕꯤ ꯄꯥꯔꯕꯇꯤ ꯗꯦꯕꯤꯁꯨ ꯄꯤꯛꯂꯤꯕꯤ ꯆꯍꯤ 1.5ꯒꯤ ꯃꯆꯥ ꯅꯨꯄꯤꯗꯨꯅ ꯅꯝꯗꯄꯣ ꯈꯔ ꯆꯥꯎꯔꯕꯤ ꯆꯍꯤ 5ꯒꯤ ꯃꯆꯥ ꯅꯨꯄꯤꯕꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯅꯦꯝ ꯗꯁꯨꯃꯅꯤꯗ ꯁꯤꯟꯅ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯔꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯧ ꯈꯥꯎꯕ ꯆꯠꯃꯤꯟꯅꯈꯤꯕ ꯈꯨꯜꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯂꯥꯛꯅꯗꯨꯅ ꯃꯄꯨꯔꯣꯏꯕ ꯔꯘꯨꯃꯅꯤ ꯂꯥꯛꯂꯕ꯭ꯔꯥ ꯍꯪꯂꯔꯤ ꯈꯨꯗꯤꯡ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯈꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯄꯨꯔꯣꯏꯕ ꯔꯘꯨꯃꯅꯤꯗꯨ ꯇꯉꯥꯏ ꯐꯗꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯪꯗꯨꯅ ꯌꯥꯔꯦꯛꯂꯝꯂꯒꯅꯤ ꯍꯥꯏꯕꯤꯕꯗꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯊ ꯃꯗꯨꯃꯛ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯑꯍꯤꯡ ꯂꯦꯟꯈꯤ꯫ ꯅꯣꯡꯉꯥꯟꯕꯗꯗꯤ ꯃꯍꯥꯛꯅ ꯑꯍꯤꯡ ꯆꯨꯞꯄ ꯅꯤꯡꯖꯈꯤꯕꯗꯨ ꯏꯁꯣꯔ ꯃꯥꯅ ꯇꯥꯕꯤꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯝꯐꯦꯜꯗ ꯂꯩꯔꯤꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯃꯄꯨꯔꯣꯏꯕ ꯈꯛꯇꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯔꯛꯄꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯅꯣꯡꯗꯝꯕꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 3 ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯆꯧꯕ ꯈꯨꯡꯒꯪ ꯀꯕꯣꯛ ꯋꯥꯛꯆꯤꯡꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯁ꯭ꯔꯤ ꯂꯥꯏꯁꯪꯕꯝ ꯇꯣꯝꯕ ꯁꯤꯡꯍ ꯆꯍꯤ 64ꯒꯤ ꯌꯨꯝ ꯂꯩ꯫ ꯍꯥꯟꯅ ꯀꯕꯣꯛ ꯋꯥꯛꯆꯤꯡ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯝꯂꯒ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯁ꯭ꯔꯤꯃꯇꯤ ꯁꯅꯥꯗꯦꯕꯤ ꯆꯍꯤ 70 ꯅꯝꯕꯣꯜ ꯂꯥꯏꯇꯣꯟꯖꯝ ꯅꯤꯡꯉꯣꯜꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯥ 2ꯒ ꯃꯆꯥꯅꯨꯄꯤ 3ꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯆꯤꯛꯅ ꯏꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯏꯃꯨꯡꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ BP ꯄꯦꯁꯦꯟꯠ ꯑꯃ ꯑꯣꯏꯔꯛꯂꯕꯤ ꯁ꯭ꯔꯤꯃꯇꯤ ꯁꯅꯥ ꯍꯟꯗꯛꯇ ꯍꯧꯈꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯃꯄꯥꯝ ꯆꯠꯂꯨꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯛꯈꯤ꯫ ꯃꯔꯝꯅ ꯃꯈꯣꯏ ꯅꯤꯡꯉꯣꯜ 4ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅꯦ꯫ ꯀꯩꯅꯧ ꯑꯃꯁꯨꯡ ꯎꯂꯧ ꯑꯣꯡꯕꯤ ꯃꯅꯥꯎꯅꯨꯄꯤ 2ꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯀꯤ ꯃꯄꯥꯝꯗ ꯇꯥꯡꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒ ꯄꯨꯂꯞ ꯎꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗ ꯃꯍꯥꯛꯅ ꯊꯣꯏꯗꯣꯛꯅ ꯂꯨꯅ ꯇꯧꯖꯕꯤ ꯃꯅꯥꯎꯅꯨꯄꯤ ꯃꯥꯂꯣꯝ ꯑꯣꯡꯕꯤ ꯆꯟꯗ꯭ꯔꯖꯤꯅꯤꯗꯤ ꯂꯥꯛꯈꯤꯗꯗꯅ ꯌꯥꯎꯈꯤꯗꯦ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯂꯥꯛꯈꯤꯗꯕꯗꯨꯒꯤ ꯃꯔꯝ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯗꯨꯃꯛꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯝꯍꯟꯈꯤ꯫ ꯃꯥꯂꯣꯝ ꯇꯨꯂꯤꯍꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯤꯅꯥꯝ ꯑꯣꯡꯕꯤ ꯃꯅꯥꯎꯅꯨꯄꯤ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯅꯥꯝ ꯇꯣꯅꯨ ꯁꯤꯡꯍꯗꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯖꯨꯟ ꯊꯥꯗ ꯂꯩꯈꯤꯗꯕꯒꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯀꯨꯏꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯃꯛ ꯃꯅꯥꯎꯅꯨꯄꯤ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯈꯤꯗꯕꯒꯤ ꯃꯔꯝꯅꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯨꯡꯗꯗꯤ ꯁ꯭ꯔꯤꯃꯇꯤ ꯁꯅꯥ ꯃꯥꯂꯣꯝꯗ ꯆꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯨꯒꯦ ꯂꯦꯞꯂꯗꯨꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯑꯔꯣꯏꯕ ꯇꯥꯡ 31 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ ꯈꯔ ꯊꯦꯡꯂꯞꯅ ꯃꯌꯨꯝꯗꯒꯤ ꯃꯥꯂꯣꯝ ꯄꯥꯡꯈꯤ꯫ ꯁ꯭ꯔꯤꯃꯇꯤ ꯁꯅꯥꯅ ꯃꯥꯂꯣꯝꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯔ ꯇꯣꯏꯅ ꯆꯠꯂꯤ꯫ ꯆꯠꯈꯤ ꯈꯨꯗꯤꯡ ꯃꯅꯥꯎꯅꯨꯄꯤꯅ ꯃꯥꯕꯨ ꯑꯍꯤꯡ ꯌꯥꯔꯦꯛꯍꯟꯗꯅ ꯈꯛ ꯂꯦꯝꯅ ꯊꯥꯔꯛꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯁ꯭ꯔꯤꯃꯇꯤ ꯁꯅꯥꯅ ꯃꯥꯂꯣꯝꯗ ꯆꯠꯈꯤꯕꯗꯨ ꯑꯍꯤꯡ ꯂꯦꯛꯂꯛꯄꯒꯤ ꯋꯥꯈꯜꯗ ꯈꯔ ꯊꯦꯡꯂꯞ ꯆꯠꯈꯤꯕꯅꯤ꯫ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯑꯍꯤꯡꯗꯨꯃ ꯃꯥꯂꯣꯝꯗ ꯂꯦꯛꯂꯦ꯫ ꯃꯊꯪ ꯅꯨꯃꯤꯠ ꯌꯨꯝꯁꯀꯩꯁꯗ ꯎꯂꯧ ꯑꯣꯡꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯄꯣꯛꯄꯤ
ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯃꯥꯂꯣꯝꯒꯤ ꯃꯗꯣꯝꯆꯥꯒꯤꯗ ꯂꯥꯛꯏ꯫ ꯎꯂꯧ ꯑꯣꯡꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯕꯤꯄꯤ ꯄꯦꯁꯦꯟꯠꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯕꯣꯛ ꯁꯅꯥꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯏꯃꯥꯕꯣꯛ ꯉꯁꯤꯒ ꯍꯟꯈ꯭ꯔꯒꯅꯨ, ꯍꯌꯦꯡꯁꯤ ꯏꯃꯥꯒ ꯄꯨꯟꯅ ꯗꯥꯛꯇꯔꯒꯤꯗ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯔꯁꯤ, ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯂꯣꯝ ꯑꯣꯡꯕꯤ ꯃꯅꯥꯎꯅꯨꯄꯤꯅꯁꯨ ꯇꯛꯁꯤꯟꯕꯗꯒꯤ ꯌꯥꯔꯗꯨꯅ ꯁ꯭ꯔꯤꯃꯇꯤ ꯁꯅꯥ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗꯨꯃꯁꯨ ꯃꯥꯂꯣꯝꯗ ꯂꯦꯛꯈꯤ꯫ ꯃꯊꯪ ꯅꯨꯃꯤꯠ ꯁꯒꯣꯜꯁꯦꯟꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯗꯥꯛꯇꯔ ꯊꯣꯛꯆꯣꯝ ꯕꯤꯔꯦꯟ ꯁꯤꯡꯍꯒꯤꯗ ꯆꯠꯇꯨꯅ ꯕꯤꯄꯤ ꯆꯦꯛ ꯇꯧꯊꯣꯛꯃꯤꯟꯅꯔꯨꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯔꯤꯃꯇꯤ ꯁꯅꯥ ꯃꯥꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜꯗ ꯃꯅꯥꯎꯅꯨꯄꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯔꯣꯕꯤꯟꯁꯟꯅ ꯃꯥꯕꯨ ꯀꯕꯣ ꯋꯥꯛꯆꯤꯡ ꯇꯥꯟꯅ ꯊꯤꯜꯂꯨꯅꯕ ꯁ꯭ꯀꯨꯇꯔꯗ ꯊꯣꯔꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯔꯣꯕꯤꯟꯁꯟꯅ ꯃꯃꯥꯕꯣꯛ ꯁꯅꯥꯕꯨ ꯁ꯭ꯀꯨꯇꯔꯗ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯝꯖꯥꯎꯔꯣꯝꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯃꯈꯣꯜ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯤ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯇꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯔꯣꯕꯤꯟꯁꯟꯒ ꯃꯆꯦꯝꯒꯒꯤ ꯃꯊꯛꯇ ꯃꯥꯒꯤꯗꯤ ꯃꯆꯥꯅꯤꯄꯥ ꯊꯣꯏꯊꯣꯏ, ꯆꯟꯗ꯭ꯔꯃꯅꯤꯁꯨ ꯂꯝꯖꯥꯎꯔꯣꯝꯗ ꯕꯁ ꯉꯥꯏꯔꯨꯅꯕ ꯊꯣꯛꯈꯤꯕ ꯀꯨꯏꯈꯤꯗ꯭ꯔꯤꯕꯒꯨꯝ ꯅꯤꯡꯏ꯫ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯊꯛꯀꯠꯈꯤꯕ ꯃꯤꯍꯨꯜ ꯑꯃꯨꯛ ꯍꯟꯊꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯤꯅꯥꯝ ꯑꯣꯡꯕꯤ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯃꯐꯝꯗꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅꯁꯨ ꯃꯥꯕꯨ ꯇꯥꯏꯕꯪꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯈꯦꯟꯅꯕ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯃꯝꯕ ꯃꯔꯛꯀꯤ ꯇꯔꯪꯒ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯥꯂꯣꯝꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤ, ꯅꯣꯡꯃꯩ ꯀꯥꯞꯈꯤ, ꯃꯤ ꯈꯔ ꯁꯤꯔꯦ꯫ ꯂꯝꯕꯤꯒꯤ ꯑꯆꯠ ꯑꯋꯣꯛ ꯈꯨꯗꯤꯡ ꯁꯤꯐꯥꯏꯅ ꯊꯤꯡꯂꯤ ꯍꯥꯏꯕꯁꯤ ꯀꯕꯣ ꯋꯥꯛꯆꯤꯡꯒꯤ ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯏꯃꯨꯡꯅꯁꯨ ꯇꯥꯏ꯫ ꯄꯥꯎ ꯃꯌꯦꯛ ꯁꯦꯡꯅ ꯄꯨꯔꯛꯈꯤꯕꯗꯤ ꯑꯣꯖꯥꯒꯤ ꯃꯆꯥꯗ ꯃꯔꯤ ꯁꯨꯕꯤ ꯃꯆꯥꯅꯨꯄꯤ ꯏꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯊꯣꯛꯂꯨꯕꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯃꯆꯥꯁꯤꯡ ꯃꯥꯂꯣꯝꯗ ꯂꯩꯈꯤꯕꯤ ꯃꯃꯥꯒꯤꯗꯃꯛ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀ ꯑꯣꯏꯕꯅ ꯃꯃꯥꯗꯨ ꯃꯥꯂꯣꯝꯒꯤ ꯃꯗꯣꯝꯆꯥꯒꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯈꯤꯒꯅꯤ ꯅꯤꯡꯅꯗꯨꯅ ꯃꯄꯨꯛꯅꯤꯡ ꯐꯥꯊꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯖꯤꯠꯅꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11-12 ꯐꯥꯎꯕ ꯃꯥꯂꯣꯝꯗ ꯂꯩꯕ ꯈꯪꯅ ꯆꯥꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯩ ꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯇꯦꯡꯗꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯒꯤ ꯐꯤꯚꯝ ꯈꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯇꯦꯂꯤꯐꯣꯟ ꯑꯌꯥꯝꯕ ꯄꯥꯏꯈꯠꯅꯔꯛꯈꯤꯗꯦ꯫ ꯄꯥꯎ ꯐꯥꯎꯅꯕ ꯈꯔꯗꯨꯁꯨ ꯇꯥꯡꯗꯥꯡꯕ ꯐꯤꯚꯝ ꯀꯅꯥꯃꯠꯇꯅ ꯍꯥꯏꯕꯤꯔꯛꯄ ꯉꯝꯈꯤꯗꯦ꯫ ꯀꯥꯏꯅꯊꯪ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯈꯖꯤꯛꯇꯪ ꯍꯦꯜꯂꯛꯄꯒꯤꯗꯨꯗ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃ ꯐꯪꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯗꯤ ꯌꯨꯝꯗ ꯍꯟꯅꯕ ꯆꯠꯈ꯭ꯔꯕꯅꯤ꯫ ꯂꯝꯐꯦꯟꯒꯤ ꯃꯣꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯍꯜ ꯑꯃꯒꯤ ꯍꯛꯆꯥꯡ ꯌꯥꯎꯏ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯅꯩ꯫ ꯑꯗꯨꯕꯨ ꯇꯍꯥꯅꯔꯨꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯐꯤꯗꯨꯞ ꯍꯨꯜꯂꯛꯂꯝꯗꯥꯏ ꯈꯔꯗꯪ ꯋꯥꯠꯂꯤꯉꯩ ꯑꯖꯤꯠꯀ ꯂꯣꯏꯅꯅ ꯃꯈꯣꯏ ꯈꯔ ꯀꯥꯔ ꯑꯃꯗ ꯂꯝꯐꯦꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯂꯝꯕꯤꯗ ꯑꯖꯤꯠꯀꯤ ꯃꯃꯤꯠꯇ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯟꯖꯔꯛꯂꯕꯁꯨ ꯀꯦꯖ ꯃꯧꯖ ꯄꯥꯝꯖꯕꯤ, ꯃꯆꯥꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕꯅ ꯃꯊꯧꯖꯥꯡ ꯑꯣꯏꯖꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄꯤ ꯃꯥꯏꯊꯣꯡꯅ ꯂꯝꯐꯦꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯆꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯝꯒꯗꯕ ꯑꯣꯏꯅ ꯎꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯗꯤ ꯃꯣꯛꯇ ꯅꯤꯡꯉꯥꯏꯗꯅ ꯃꯤꯠꯀꯞ ꯑꯃꯨꯛ ꯊꯣꯛꯂꯛꯂꯔꯣꯏꯗꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯇꯝ ꯑꯃ ꯐꯣꯡꯖꯔꯝꯕ ꯊꯥꯒꯤ ꯆꯦꯐꯣꯡ ꯁꯅꯊꯣꯡꯒꯤ ꯅꯕꯦꯝꯕꯔ 2000ꯒꯤ ꯈꯨꯠꯐꯣꯡꯗ ꯊꯝꯖꯈꯤꯕ ꯂꯥꯡ ꯑꯃꯁꯨꯡ ꯇꯦꯟꯒꯤ ꯃꯔꯛꯇ ꯄꯤꯔꯣꯏ ꯄꯤꯈꯝꯅꯔꯕ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ, ꯃꯥꯂꯣꯝ ꯃꯤꯍꯥꯠ, ꯅꯕꯦꯝꯕꯔ 2, 2000 ꯁꯒꯣꯜꯁꯦꯟ ꯍꯥꯏꯗꯨꯅ ꯑꯗꯨꯉꯩ ꯏꯪ ꯀꯨꯝꯖꯥ 2000ꯒꯤ ꯅꯕꯦꯝꯕꯔ ꯇꯥꯡ 2 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯥꯂꯣꯝ ꯊꯧꯗꯣꯛꯀꯤ ꯔꯤꯄꯣꯔꯇꯤꯡꯕꯨ ꯑꯃꯨꯛ ꯍꯧꯅꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯝꯖꯔꯛꯄꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯜꯂꯨꯛꯆꯔꯤ꯫